ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯧ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯃꯦꯟꯁꯦ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯀꯃꯦꯟꯁꯦ ꯁꯤꯗ ꯄꯨꯂꯞꯅ ꯂꯩꯔꯤꯁꯦ 120 ꯂꯩꯌꯦꯕꯀꯣ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯑꯃꯐꯥꯎ ꯄꯤꯗꯦꯕꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯤꯔꯛꯄ ꯀꯃꯦꯟꯈꯩꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛ ꯄꯥꯊꯣꯛꯂꯛꯑꯒꯦꯕꯀꯣ ꯏꯕꯥꯅꯤꯅꯀꯣ ꯉꯁꯤ ꯀꯃꯦꯟ ꯑꯃꯐꯥꯎ ꯍꯟꯗꯦꯅ ꯍꯟꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯅꯕ ꯇꯧꯔꯁꯦꯕꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯕꯥꯅꯤꯅ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤꯒꯤꯁꯨ ꯐꯦꯁꯕꯨꯛꯇ ꯄꯦꯖꯀꯨꯝꯕ ꯍꯥꯡꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯍꯥꯡꯉꯦꯕꯀꯣ ꯑꯁꯤꯗ ꯊꯣꯛꯍꯜꯂꯛꯏꯁꯦ ꯑꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩ ꯂꯤꯡꯁꯦ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯒ ꯀꯃꯦꯟꯒꯤꯗꯁꯨ ꯑꯩ ꯄꯤꯟ ꯇꯧꯔꯝꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯗ ꯆꯪꯉꯒ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯑꯍꯥꯟꯕꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯂꯣꯏꯅ ꯄꯥꯊꯣꯛꯑꯒꯦ ꯑꯁꯤꯒꯤ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦꯕꯀꯣ ꯍꯥꯏꯕꯗꯤ ꯋꯥꯍꯪꯒꯨꯝꯕꯁꯨ ꯍꯪꯕꯁꯨ ꯅꯠꯇꯦꯕꯀꯣ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯒꯤꯃꯛꯁꯨ ꯅꯠꯇꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯆꯨꯝꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯆꯨꯝꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅ ꯁꯨꯝ ꯄꯥꯊꯣꯛꯄꯩꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯄꯥꯊꯣꯛꯄꯤꯔꯛꯑꯣꯅ ꯁꯨꯝ ꯍꯥꯏꯕꯗꯀꯣ ꯀꯃꯦꯟꯁꯦ ꯄꯨꯂꯞꯅ 120ꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨꯗꯤ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦꯕꯀꯣ ꯑꯗꯨꯗꯤ ꯑꯍꯥꯟꯕꯁꯦ ꯄꯥꯊꯣꯛꯂꯛꯑꯒꯦꯀꯣ ꯀꯃꯦꯟꯁꯦ ꯈꯔꯗꯤ ꯌꯥꯝꯕꯅꯤꯅ ꯈꯔ ꯊꯨꯅ ꯄꯥꯔꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯍꯥꯟꯕꯩꯁꯦ ꯆꯨꯟꯒꯣꯟꯃꯩꯅ ꯄꯤꯕꯤꯌꯦꯕꯀꯣ ꯆꯨꯟꯒꯣꯟꯃꯩꯅ ꯍꯥꯏꯔꯤꯁꯦ ꯏꯇꯤꯡ ꯆꯦꯂꯦꯟꯖ ꯁꯨꯋꯣꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯂꯣꯟꯗꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯂꯨꯝ ꯆꯦꯂꯦꯟꯖ ꯇꯧꯕꯅ ꯍꯥꯏꯕꯅꯦꯕꯀꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯇꯧꯒꯦ ꯏꯆꯤꯟ ꯇꯧꯔꯛꯀꯦ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯌꯦꯕꯀꯣ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩꯗꯤ ꯌꯦꯡꯅꯤꯡꯗꯦ ꯂꯥꯏꯔꯕ ꯋꯥꯔꯜꯒ ꯅꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯏꯆꯝ ꯆꯝꯖꯔꯒ ꯍꯥꯏꯕꯀꯣ ꯂꯥꯏꯔꯕ ꯋꯥꯔꯜꯒꯤ ꯆꯦꯅꯦꯜꯗꯣ ꯈꯪꯉꯦꯅꯀꯣ ꯈꯪꯉꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯀꯣ ꯏꯆꯦ ꯍꯥꯏꯕꯁꯨ ꯌꯥꯔꯦꯀꯣ ꯏꯆꯦ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝꯕꯨꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯅꯤꯡꯂꯒ ꯂꯩꯔꯤꯛꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯒꯗꯕꯅꯦ ꯑꯁꯤꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯅꯪ ꯄꯥꯏꯌꯣꯕꯀꯣ ꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯄꯥꯏꯌꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯈꯔ ꯊꯨꯅ ꯄꯥꯁꯤꯕꯀꯣ ꯍꯣꯏ ꯀꯃꯦꯟꯗꯣ 120ꯅꯦꯕꯀꯣ ꯉꯥꯏꯍꯥꯛꯃꯨꯛ ꯑꯍꯥꯟꯕꯒꯤ ꯀꯃꯦꯟ ꯁꯦꯝꯕ ꯃꯇꯝꯗ ꯀꯃꯦꯟ 10ꯃꯨꯛ ꯈꯛꯇꯅꯦ ꯄꯥꯕꯗꯣ ꯑꯗꯨ ꯃꯤꯅꯤꯠꯇꯨ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯣꯏ ꯑꯗꯨꯅ ꯈꯔ ꯊꯨꯅ ꯄꯥꯁꯦ ꯑꯍꯥꯟꯕ ꯃꯊꯪꯒꯤꯁꯦ ꯑꯍꯟꯕꯤ ꯗꯦꯕꯤ ꯍꯥꯏꯕꯀꯣ ꯑꯍꯟꯕꯤ ꯗꯦꯕꯤ ꯀꯣꯄꯜꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯕꯗꯤ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯁꯤꯒ ꯂꯥꯏꯔꯕ ꯋꯥꯔꯜꯒꯤꯅꯦ ꯍꯥꯏꯕꯀꯣ ꯆꯞ ꯃꯥꯟꯅꯕ ꯀꯣꯏꯁꯟꯒꯨꯝꯕꯅꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯍꯟꯕꯤ ꯗꯦꯕꯤꯕꯨꯀꯣ ꯏꯆꯦ ꯍꯥꯏꯁꯤꯔꯀꯣ ꯑꯗꯨꯒ ꯃꯊꯪ ꯑꯁꯤꯅ ꯆꯤꯡꯁꯨꯝꯕꯝ ꯂꯞꯂꯤꯅ ꯍꯥꯏꯕꯀꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯅꯪꯉꯣꯟꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯜꯂꯦꯕꯀꯣ ꯑꯁ ꯑꯩꯁꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯨꯄꯥꯁꯨ ꯂꯩꯔꯝꯕ ꯌꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅꯦ ꯃꯉꯣꯟꯗ ꯉꯥꯛꯇ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯦꯛꯁꯁꯦ ꯑꯃꯨꯛ ꯄꯥꯔꯁꯤ ꯃꯈꯩ ꯈꯔ ꯁꯥꯡꯉꯦ ꯂꯧꯔꯦꯝꯕꯝ ꯏꯅꯥꯎ ꯍꯥꯏꯕꯀꯣ ꯉꯔꯥꯡ ꯈꯛꯇ ꯆꯪꯖꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯅꯍꯥꯟꯈꯩ ꯊꯦꯡꯅꯗꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯈꯣꯏ ꯑꯅꯤꯁꯦ ꯏꯆꯥ ꯅꯨꯄꯤꯗꯨꯁꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡ ꯂꯦꯞꯇꯅ ꯌꯦꯡꯂꯒꯦ ꯍꯥꯏꯕꯀꯣ ꯂꯞꯀꯤ ꯄꯤꯔꯛꯄꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯂꯧꯔꯦꯝꯕꯝ ꯏꯅꯥꯎ ꯍꯥꯏꯕꯗꯨꯔꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯊꯪ ꯄꯥꯔꯁꯤ ꯑꯖꯦ ꯀꯨꯃꯥꯔ ꯍꯥꯏꯕꯀꯣ ꯂꯞ ꯁꯞꯄꯣꯔꯠ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯊꯪꯁꯦ ꯆꯨꯝ ꯈꯣꯡꯉꯤꯗꯣ ꯀꯦꯂꯦꯐ ꯀꯥꯃꯩꯅ ꯍꯥꯏꯕꯀꯣ ꯀꯦꯂꯦꯐ ꯀꯥꯃꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯅꯀꯥꯏꯖꯝ ꯚꯤꯗꯤꯑꯣ ꯏꯟꯇꯔꯦꯁꯇꯤꯡ ꯁꯨꯍꯛꯗꯦ ꯍꯥꯏꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯣꯟꯗꯅꯦꯕꯀꯣ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩ ꯂꯣꯟꯗ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯤꯉꯦꯕꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯒ ꯌꯦꯡꯉꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯊꯣꯡꯀꯨ ꯍꯛꯊꯤꯗꯦ ꯀꯥꯂꯦꯐ ꯀꯥꯃꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯣꯡꯀꯨ ꯍꯛꯊꯤꯗꯦ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯡꯃꯩꯔꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯤ
ꯒꯥꯏꯅꯤ ꯕꯂꯥꯅ ꯍꯥꯏꯕꯀꯣ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯡꯕ ꯌꯥꯝ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯁꯨ ꯃꯊꯪ ꯑꯗꯨꯝ ꯈꯔ ꯊꯨꯡ ꯄꯥꯔꯁꯤꯀꯣ ꯚꯤꯗꯤꯑꯣ ꯁꯥꯡꯅꯤꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯦꯕꯤ ꯍꯥꯏꯕꯀꯣ ꯏꯅꯥꯛ ꯍꯣꯏ ꯂꯩ ꯁꯦꯝꯕꯤ ꯍꯥꯏꯕ ꯃꯃꯤꯡ ꯄꯥꯊꯣꯛꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯦꯕꯤꯁꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯀꯣ ꯃꯊꯪꯒꯤꯁꯤꯅ ꯕꯁꯟꯇꯤ ꯃꯂꯤꯡꯃꯩ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯁꯨꯀꯣ ꯑꯗꯨꯒ ꯄ꯭ꯔꯤꯇꯤ ꯑꯥꯏꯀꯣꯟꯅ ꯍꯥꯏꯕꯀꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯑꯉꯥꯡ ꯎꯅꯗꯧꯔꯦ ꯑꯩ ꯃꯤꯡ ꯁꯥꯌꯣꯟꯕ ꯀꯧꯋꯦ ꯋꯤꯁ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯑꯉꯥꯡ ꯎꯅꯗꯧꯔꯦ ꯍꯥꯏꯕꯀꯣ ꯃꯥꯁꯦ ꯑꯗꯨ ꯋꯤꯁ ꯕꯣꯔ ꯄꯤꯕꯤꯌꯨꯅ ꯍꯥꯏꯕꯀꯣ ꯀꯃꯥꯏꯅ ꯍꯥꯏ ꯄꯤꯁꯤꯔꯥ ꯏꯆꯦ ꯍꯥꯏꯗꯅꯀꯣ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯁꯤꯁꯦ ꯄ꯭ꯔꯤꯇꯤ ꯑꯥꯏꯀꯣꯟ ꯏꯆꯦ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯍꯥꯏꯌꯣ ꯏꯆꯦꯁꯨ ꯑꯉꯥꯡ ꯎꯅꯗꯧꯔꯦ ꯍꯥꯏꯕꯅꯤꯅꯀꯣ ꯑꯉꯥꯡ ꯃꯁꯛ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯣꯏ ꯉꯥꯝꯗꯅꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯌꯣ ꯅꯪ ꯁꯣꯏ ꯑꯗꯨꯝ ꯉꯥꯝꯗꯅ ꯄꯣꯛꯄ ꯑꯣꯏꯔꯣꯅ ꯅꯅꯥꯎ ꯑꯩꯅ ꯍꯥꯏꯖꯔꯤ ꯏꯆꯦꯕꯨꯀꯣ ꯑꯩꯅꯁꯨꯀꯣ ꯏꯕꯥꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯤꯀꯣ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥꯀꯣ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯑꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯄꯣꯛꯑꯣꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯑꯦꯁ ꯑꯦꯝ ꯁꯥꯖꯤꯗꯥ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯀꯣ ꯑꯗꯨꯒ ꯃꯥꯏꯕꯝ ꯃꯌꯥꯕꯇꯤꯅ ꯍꯥꯏꯕꯀꯣ ꯑꯃꯁꯨ ꯅꯨꯡꯁꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯏꯃꯣꯖꯤꯁꯨ ꯄꯤꯔꯛꯑꯦꯕꯀꯣ ꯇꯧꯁꯤꯅꯁꯨ ꯑꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯥꯏꯕꯝ ꯃꯌꯥꯕꯇꯤꯕꯨꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯃꯃꯨꯛ ꯑꯣꯏꯇꯥꯔꯗꯤ ꯇꯤꯡꯆꯤꯜꯂꯦ ꯗꯥꯏꯃꯦ ꯍꯥꯏꯕꯀꯣ ꯀ꯭ꯌꯨꯠ ꯐꯦꯃꯤꯂꯤ ꯍꯦꯄꯤ ꯐꯦꯃꯤꯂꯤꯅ ꯍꯥꯏꯕꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯃꯊꯪꯒꯤꯁꯦ ꯄ꯭ꯔꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯌꯦꯕꯀꯣ ꯏꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨꯀꯣꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯏꯐꯕ ꯑꯣꯏꯖꯔꯒꯦ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯃꯊꯥꯂꯨꯡ ꯊꯨꯏꯃꯥꯏꯅ ꯍꯥꯏꯕꯀꯣ ꯅꯥꯏꯁ ꯐꯦꯃꯤꯂꯤꯅ ꯍꯥꯏꯕꯀꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯗꯨꯒ ꯑꯕꯗꯨꯜ ꯀꯗꯤꯔꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯀꯣ ꯑꯗꯣ ꯇꯦꯟꯇꯦꯟꯕꯗꯤ ꯁꯠ ꯄꯥꯔꯁꯤꯕꯀꯣ ꯖꯦꯁꯤ 4592ꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯚꯤꯗꯤꯑꯣ ꯐꯖꯕ ꯁꯦꯝꯃꯛꯑꯣꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯕꯥꯅꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯁꯦꯝꯃꯛꯀꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯔꯒ ꯂꯥꯛꯄ ꯑꯩꯒꯤ ꯏꯇꯩꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯪꯒꯣꯜꯖꯝ ꯁꯄꯅꯥ ꯍꯥꯏꯁꯦ ꯑꯩ ꯏꯇꯩꯃꯁꯨ ꯌꯨꯇꯨꯕ ꯍꯥꯡꯕꯅꯦ ꯃꯌꯥꯝꯅ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣꯅ ꯍꯥꯏꯕꯀꯣ ꯅꯇꯩ ꯅꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯑꯗꯨꯗꯤ ꯎꯁꯥꯂꯇꯥ ꯈꯦꯜꯂꯝꯕꯝꯅ ꯍꯥꯏꯕꯀꯣ ꯅꯇꯩ ꯅꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯗꯨꯝ ꯅꯨꯡꯁꯤꯅꯧꯅ ꯍꯥꯏꯕ ꯅꯪꯁꯨ ꯍꯥꯏꯌꯣ ꯑꯩꯅ ꯁꯣꯝꯗ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯏꯇꯩ ꯏꯅꯥꯎ ꯍꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯏꯇꯩ ꯏꯅꯥꯎ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯩꯖꯒꯦ ꯑꯗꯨꯗꯤ ꯕꯤꯗ꯭ꯌꯥ ꯃꯥꯏꯕꯝꯅ ꯍꯥꯏꯕꯀꯣ ꯕꯤꯗ꯭ꯌꯥ ꯃꯥꯏꯕꯝꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯐꯨꯜ ꯁꯞꯄꯣꯔꯠꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯀꯣ ꯑꯗꯨꯒ ꯕꯨꯀꯥꯟ ꯊꯥꯏꯃꯩꯅ ꯍꯥꯏꯕꯀꯣ ꯃꯥꯅꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤꯁꯤꯅ ꯃꯖꯤꯅꯤ ꯅꯤꯎꯃꯥꯏ ꯍꯥꯏꯗꯣꯏꯕꯀꯣ ꯏꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯗꯨ ꯍꯥꯏꯌꯣ ꯅꯪꯁꯨ ꯑꯩꯅ ꯁꯣꯝꯗ ꯄꯥꯔꯛꯀꯦ ꯅꯪꯅ ꯍꯥꯏꯌꯣꯕ ꯑꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕꯀꯣ ꯑꯗꯨꯗꯤ ꯁꯤꯅꯦꯃꯥ ꯍꯥꯏꯔꯣꯏ ꯉꯥꯏꯈꯣ ꯀꯦꯅꯤꯃꯦꯜ ꯍꯥꯏꯗꯣꯏꯕꯀꯣ ꯀꯦꯅꯤꯃꯦꯜ ꯍꯥꯏꯗꯣꯏꯕ ꯖꯥꯎꯕꯝ ꯒꯥꯏꯊꯦꯟ ꯅꯪꯀꯥꯏ ꯐꯦꯃꯤꯂꯤ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯦꯟ ꯕꯦꯔꯤ ꯀ꯭ꯌꯨꯠ ꯗꯣꯇꯔꯅ ꯍꯥꯏꯕꯀꯣ ꯇꯨꯡꯀꯨ ꯍꯛꯇꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯨꯝꯀꯨ ꯍꯛꯈꯤꯗꯦ ꯑꯕꯨꯡ ꯁꯥꯡꯗ ꯕ꯭ꯔꯣꯅꯤ ꯄꯨꯡꯁꯥꯈꯅꯅꯤ ꯑꯗꯨꯗꯤ ꯃꯊꯪꯁꯦ ꯑꯦꯝ ꯗꯤ ꯃꯨꯝꯇꯥꯖ ꯍꯥꯏꯕꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯍꯥꯏꯌꯣ ꯅꯪꯁꯨ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯔ ꯃꯊꯪꯒꯤꯁꯤꯅ ꯑꯦꯂꯤꯅꯥ ꯈꯦꯇ꯭ꯔꯤ ꯃꯌꯨꯝꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯦꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯦꯂꯤꯅꯥ ꯈꯦꯇ꯭ꯔꯤ ꯃꯌꯨꯝꯕꯨꯀꯣ ꯑꯗꯨꯗꯤ ꯃꯊꯪꯁꯤꯅ ꯄꯥꯎꯅꯤꯡꯕꯤꯌꯨ ꯅꯦꯎꯃꯩꯅ ꯍꯥꯏꯕꯀꯣ ꯋꯤ ꯂꯚ ꯌꯣꯔ ꯐꯦꯃꯤꯂꯤ ꯑꯦꯟ ꯋꯤ ꯋꯤꯜ ꯑꯣꯜꯋꯦꯁ ꯁꯞꯄꯣꯔꯠ ꯌꯨꯅ ꯍꯥꯏꯕꯀꯣ
ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯨꯛꯅꯤꯡ ꯂꯤꯌꯨ ꯅꯦꯎꯃꯩꯕꯨꯀꯣ ꯃꯊꯪ ꯑꯁꯤꯅ ꯑꯀꯥꯒꯣꯜ ꯂꯤꯌꯨ ꯅꯠꯇꯦ ꯑꯀꯣꯡ ꯂꯤꯌꯨ ꯗꯥꯏꯃꯩꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯥꯏꯕꯀꯣ ꯍꯧꯊꯦ ꯅꯪꯀꯩ ꯐꯦꯃꯤꯂꯤ ꯇꯥꯅ ꯍꯥꯏꯅꯤꯅꯦ ꯐꯖꯩ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯊꯣꯡꯀꯨ ꯍꯛꯀꯤꯗꯦ ꯍꯧꯒꯥꯏ ꯊꯦ ꯍꯥꯇꯦꯡ ꯐꯣꯡꯅ ꯀꯥꯏ ꯐꯦꯃꯤꯂꯤꯗ ꯊꯣꯡꯀꯨ ꯍꯛꯇꯦ ꯊꯣꯡꯀꯨ ꯍꯛꯀꯤꯗꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯏꯆꯥ ꯅꯨꯄꯤꯁꯦ ꯌꯥꯝ ꯃꯃꯤꯡꯗꯣ ꯍꯥꯏꯗꯣꯏꯅꯦ ꯅꯤꯡꯊꯧꯖꯝ ꯕꯤꯁꯣꯔꯖꯤꯠ ꯁꯤꯡꯅ ꯍꯥꯏꯕꯀꯣ ꯏꯆꯥ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯔꯤ ꯃꯤꯡ ꯊꯣꯟꯕꯤꯔꯒꯦꯅ ꯍꯥꯏꯕꯀꯣ ꯍꯥꯏꯔꯣ ꯅꯪꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯁꯦ ꯀꯁꯟ ꯒꯥꯏꯔꯨ ꯀꯧꯋꯦ ꯀꯁꯟ ꯒꯥꯏꯔꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪꯒꯤꯁꯤꯅ ꯅꯅꯥꯎ ꯂꯥꯏꯐꯅ ꯍꯥꯏꯕꯀꯣ ꯕꯦꯁ ꯀꯣꯄꯜꯅ ꯍꯥꯏꯌꯦꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯇꯥ ꯋꯥꯏꯈꯣꯝ ꯃꯣꯟ ꯍꯥꯏꯕꯀꯣ ꯁꯥꯡꯉꯦ ꯃꯥꯒꯤ ꯃꯤꯡꯁꯦ ꯅꯣꯏ ꯑꯅꯤꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯆꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯥꯅꯤ ꯍꯧꯗꯩ ꯂꯣꯏꯕ ꯐꯥꯎ ꯁꯤ ꯍꯥꯏꯁꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯣꯀꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯊꯣꯔꯛꯑꯒꯦꯀꯣ ꯈꯔ ꯊꯨꯍꯜꯂꯒꯦ ꯁꯤꯅ ꯀꯃꯦꯟꯁꯦ 120ꯅꯤ ꯑꯗꯨꯅ ꯈꯔ ꯁꯥꯡꯉꯅꯤꯕ ꯚꯤꯗꯤꯑꯣꯁꯤꯕꯀꯣ ꯂꯦꯝꯕ ꯄꯥꯟꯕꯩꯅ ꯍꯥꯏꯕꯀꯣ ꯍꯥꯏꯕ꯭ꯔꯣꯅ ꯍꯥꯏꯕꯀꯣ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯒ ꯈꯨꯃꯟ ꯂꯩꯃ ꯆꯅꯨꯅ ꯍꯥꯏꯕꯀꯣ ꯏꯃꯥꯒꯤ ꯂꯞ ꯍꯥꯏꯕꯀꯣ ꯍꯦꯛ ꯄꯤꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯒꯦ ꯁꯤꯄꯣꯟ ꯔꯣꯡꯃꯩꯅ ꯍꯥꯏꯕꯀꯣ ꯕꯤꯛ ꯐꯦꯟ ꯍꯥꯏꯕ ꯃꯥꯜꯂꯦ ꯕꯛ ꯐꯦꯟ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯣꯡꯀꯨ ꯍꯛꯇꯤꯅꯦ ꯑꯗꯨꯒ ꯁꯥꯏꯈꯣꯝ ꯕꯊꯤꯡꯒꯨꯖꯝ ꯍꯥꯏꯕꯀꯣ ꯁꯥꯏꯈꯣꯝꯕ ꯍꯥꯏꯕꯅꯦ ꯊꯤꯡꯉꯨꯖꯝ ꯍꯥꯏꯕꯅꯦ ꯑꯩ ꯑꯗꯨꯗꯤ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣꯁꯦꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯣꯏꯅꯨ ꯅꯦꯎꯃꯩꯅ ꯍꯥꯏꯕꯀꯣ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐ꯭ꯔꯣꯝ ꯅꯥꯒꯥꯂꯦꯟ ꯍꯥꯏꯕꯀꯣ ꯊꯦꯡꯛꯁ ꯐꯣꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯏ ꯆꯦꯅꯦꯜ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯕꯨꯡꯕ ꯁꯂꯥꯝ ꯍꯥꯏꯕꯀꯣ ꯕ꯭ꯔꯣꯁꯦ ꯌꯥꯝ ꯆꯝꯃꯦ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯦ ꯆꯝꯗꯕꯅꯤꯀꯣ ꯑꯩꯁꯦꯀꯣ ꯃꯁꯤꯡ ꯃꯁꯣꯟ ꯌꯥꯝ ꯅꯥꯏꯕꯅꯦ ꯑꯗꯨꯕꯨ ꯃꯊꯪꯗ ꯀꯩ ꯍꯥꯏꯗ ꯁꯣꯔꯠ ꯇꯦꯝꯄꯔꯅꯦꯕ ꯃꯥꯁꯦ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯃꯤꯡꯁꯤ ꯅꯥꯈꯠꯂꯛꯄ ꯋꯥꯅꯤꯗ ꯅꯍꯥꯟꯒꯤ ꯀꯩꯅꯣꯁꯤꯗ ꯅꯥꯕꯩꯗꯣ ꯍꯧꯖꯤꯛꯐꯥꯎ ꯐꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯄꯥꯔꯒꯦ ꯃꯊꯪꯁꯦ ꯒꯤꯒꯤ ꯃꯔꯤꯡꯃꯩ ꯍꯥꯏꯕꯀꯣ ꯑꯣꯀꯦ ꯋꯥꯆꯤꯡꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯁꯤꯅ ꯃꯖꯤꯀꯝ ꯑꯦꯟ ꯀꯦ ꯋꯦꯇꯤꯡ ꯐꯣꯔ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯕ꯭ꯔꯗꯔ ꯑꯗꯨꯒ ꯕꯦꯔꯣꯅꯤꯀꯥ ꯍꯨꯡꯌꯣ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯅꯅ ꯂꯩꯌꯣ ꯂꯩꯕ ꯑꯣꯏꯖꯒꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯕ ꯑꯣꯏꯖꯒꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯉꯥꯏ ꯃꯔꯤꯡꯃꯩꯅ ꯍꯥꯏꯕꯀꯣ ꯅꯥꯏꯁ ꯐꯦꯃꯤꯂꯤ ꯂꯞ ꯌꯨꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯏꯁꯣꯔꯖꯤꯠ ꯈ꯭ꯋꯥꯏ ꯁꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯁꯛꯇ ꯂꯩꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯃꯤꯟꯅꯔꯤꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯌꯣ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯀꯣ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯌꯣ ꯌꯥꯝ ꯆꯨꯝꯃꯦ ꯁꯤ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯌꯥꯝ ꯆꯨꯝꯕ ꯋꯥꯍꯩꯅꯤꯀꯣ ꯁꯤꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯄꯨꯁꯄꯥꯔꯥꯅꯤ ꯀꯥꯡꯉꯨꯖꯝ ꯍꯥꯏꯕꯀꯣ ꯍꯧꯒꯥꯏꯅꯤ ꯍꯥꯎꯒꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯦꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯒ꯭ꯔꯃꯩꯅ ꯍꯥꯏꯕꯀꯣ ꯒ꯭ꯔꯃꯩꯅ ꯍꯥꯏꯕꯁꯦ ꯅꯀꯥꯏ ꯑꯃꯥꯊꯣ ꯖꯦꯟꯍꯛꯀꯦ ꯚꯤꯗꯤꯑꯣ ꯀꯨꯝ ꯇꯤꯀꯖꯥꯎꯂꯣꯋꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯚꯤꯗꯤꯑꯣ ꯌꯥꯎꯍꯜꯂꯣ ꯅꯨꯡꯁꯤꯅ ꯍꯥꯏꯕꯀꯣ ꯊꯣꯡꯀꯨ ꯍꯛꯀꯤꯗꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯅꯦꯛꯁꯀꯤꯁꯤꯅ ꯍꯝꯖꯤꯠ ꯐꯤꯖꯝꯅ ꯍꯥꯏꯕꯀꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯕ꯭ꯔꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯁꯣꯐꯤꯌꯥ ꯒꯥꯡꯃꯩꯅ ꯍꯥꯏꯕꯀꯣ ꯃꯊꯪꯁꯤꯅ ꯅꯪꯀꯥꯏ ꯇꯣꯡ ꯚꯤꯗꯤꯑꯣ ꯊꯥꯛꯄꯨ ꯃꯩꯇ ꯈꯣꯟ ꯔꯕꯝ ꯇꯣꯡꯊꯦ ꯖꯥꯎꯒꯥꯏ ꯊꯥꯀꯨ ꯀꯇꯨꯞ ꯕꯣꯗꯦ ꯗꯣꯏꯅ ꯍꯥꯏꯕꯀꯣ ꯊꯣꯡꯀꯨ ꯍꯛꯇꯤꯗꯦ ꯉꯝꯗꯣ ꯚꯤꯗꯤꯑꯣ ꯊꯥꯀꯨ ꯀꯇꯨꯞ ꯄꯟꯖꯗꯦ ꯅꯩꯅꯩꯗꯦ ꯊꯦꯡꯀ꯭ꯌꯨ ꯂꯦꯝꯕ ꯄꯥꯜꯃꯩ ꯍꯥꯏꯅ ꯕꯣꯏꯂꯔ ꯇꯨ ꯃꯩꯇꯣꯡ ꯚꯤꯗꯤꯑꯣ ꯊꯣ ꯃꯈꯥꯕ꯭ꯔꯣ ꯅꯥꯏ ꯄꯟꯗꯦ ꯕꯣꯏꯂꯔ ꯇꯨ ꯕꯪ ꯄꯟꯗꯦ ꯕꯣꯏꯂꯔ ꯑꯣ ꯅꯪ ꯇꯨ ꯉꯍꯥꯟ ꯆꯥꯕꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯊꯥꯒꯠꯂꯛꯑꯣꯅ ꯍꯥꯏꯕꯅꯦꯕ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯈꯥꯕ ꯃꯥꯏꯕꯝ ꯍꯥꯏꯕꯅꯦꯕꯀꯣ ꯈꯥꯕ ꯃꯃꯜ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ
ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯕꯀꯣ ꯆꯤꯟꯅꯥꯎꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯁꯨ ꯇꯤꯟ ꯀꯣꯡꯒꯣꯟ ꯀꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯅꯤꯡꯉꯦ ꯑꯗꯨꯒ ꯃꯊꯪ ꯗꯨꯏ ꯇꯤꯟ ꯁꯣꯛꯆꯠꯈ꯭ꯔꯦ ꯏꯁꯤꯡ ꯈꯤꯇꯪ ꯊꯣꯛꯂꯛ ꯑꯩ ꯅꯝꯗꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯀꯃꯦꯟ ꯄꯥꯊꯣꯔꯛꯑꯝꯒꯦ ꯃꯥ ꯏꯁꯤꯡ ꯁꯣꯛꯍꯜꯂꯨꯒꯦ ꯇꯤꯟ ꯀꯣꯡꯒꯣꯟ ꯀꯥꯔꯦ ꯃꯁꯤ ꯀꯃꯦꯟ ꯄꯥꯝꯃꯟꯕꯒꯤ ꯃꯊꯪꯒꯤꯁꯤꯅ ꯔꯤꯍꯣꯅꯤ ꯊꯨꯡꯉꯝꯂꯤꯌꯨꯅ ꯍꯥꯏꯕꯀꯣ ꯔꯤꯍꯣꯅꯤ ꯊꯨꯡꯉꯝꯂꯤꯌꯨ ꯍꯥꯏꯁꯦ ꯅꯥꯏꯁ ꯍꯥꯏꯕꯅꯦꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟꯅꯥꯎ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯦꯛꯁꯀꯤꯁꯤ ꯑꯃꯨꯛ ꯄꯥꯔꯁꯤ ꯕꯤꯗ꯭ꯌꯥ ꯆꯣꯡꯊꯥꯝ ꯍꯥꯏꯕꯀꯣ ꯑꯉꯥꯡꯗ ꯂꯨꯝꯃꯦꯅ ꯍꯥꯏꯕꯗꯣ ꯐꯠꯇꯤꯌꯦ ꯍꯛꯀꯥ ꯍꯥꯏꯌꯣ ꯑꯣ ꯑꯩꯅ ꯑꯉꯥꯡ ꯂꯨꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯩ ꯈꯪꯗꯕꯩꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯁ ꯑꯩ ꯏꯁꯤꯡ ꯁꯛꯀꯦ ꯍꯧꯖꯤꯛꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯦꯛꯁꯁꯤ ꯑꯃꯨꯛ ꯄꯥꯔꯁꯦꯕꯀꯣ ꯔꯣꯖꯥ ꯍꯩꯁꯅꯥꯝꯅ ꯍꯥꯏꯕꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯏꯕꯥꯅꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯕꯦꯛ ꯀꯃꯦꯟꯁꯦ ꯌꯥꯝ ꯂꯥꯛꯇꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯀꯣ ꯑꯩꯈꯣꯏꯕꯨ ꯑꯗꯨꯗꯤ ꯑꯃ ꯅꯦꯛꯁꯀꯤꯁꯤꯅ ꯃꯦꯃꯦ ꯍꯥꯎꯖꯝꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅꯁꯨ ꯆꯝꯃꯦ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯏꯐꯕ ꯑꯣꯏꯌꯨꯀꯣꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯀꯣ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯏꯆꯦꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯒꯥꯡꯃꯩ ꯕꯦꯟꯖꯥꯃꯤꯟꯅ ꯍꯥꯏꯕꯀꯣ ꯋꯥꯡꯒꯣꯏ ꯂꯩꯁꯥꯡꯈꯣꯡ ꯂꯦꯗꯣ ꯋꯥꯡꯒꯣꯏ ꯂꯩꯁꯥꯡꯈꯣꯡ ꯂꯦ ꯗꯨꯊꯣ ꯗꯨꯍꯛ ꯇꯦꯝꯊꯦ ꯍꯥꯍꯥ ꯇꯟꯗꯦ ꯑꯆꯥꯏꯄꯤ ꯈꯠꯅꯤ ꯅꯪꯂꯦꯟ ꯈꯧ ꯃꯤꯂꯧ ꯀꯞꯄꯩꯌꯦ ꯅꯅꯦ ꯋꯥꯡꯒꯣꯏꯕ ꯇꯟꯗꯃꯤꯗ ꯈꯣꯡ ꯏꯕꯥꯅꯤꯅ ꯋꯥꯡꯒꯣꯏꯗꯒꯤ ꯌꯨꯝꯐꯥꯎ ꯈꯣꯡ ꯆꯠꯄꯗꯣ ꯍꯥꯏꯕꯅꯦꯕꯀꯣ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯒꯥꯡꯃꯩ ꯕꯦꯟꯖꯥꯃꯤꯟ ꯑꯗꯨꯒ ꯀ꯭ꯂꯦꯐ ꯀꯥꯃꯩꯅ ꯍꯥꯏꯕꯀꯣ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯕ꯭ꯔꯣ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯁꯤꯁꯦ ꯉꯁꯥꯏꯒꯤꯗꯣ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯌꯦꯡꯈꯣꯝ ꯁꯤꯕꯅꯤ ꯍꯥꯏꯕꯀꯣ ꯍꯣꯏꯅ ꯍꯥꯏꯕꯀꯣ ꯍꯥꯏꯕ ꯑꯣꯏꯔꯝꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯀꯗꯤ ꯆꯪꯒꯣꯟꯃꯩ ꯍꯥꯏꯕꯀꯣ ꯇꯨꯒꯥꯏꯅ ꯇꯨꯊꯣ ꯅꯪꯀꯥꯏ ꯒꯣꯏ ꯍꯥꯏꯕꯀꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯅꯈꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯨꯟꯒꯣꯟꯃꯩ ꯁꯤꯡꯖꯨꯒꯨꯝꯕ ꯏꯁꯄꯥꯏꯁꯤ ꯁꯨꯝꯕꯩ ꯃꯨꯛꯕꯥꯡꯒ ꯁꯦꯝꯃꯣꯅ ꯁꯤꯡꯖꯨꯒꯨꯝꯕ ꯏꯁꯄꯥꯏꯁꯤ ꯑꯣꯏꯕ ꯃꯨꯛꯕꯥꯡ ꯁꯦꯝꯃꯣꯅ ꯍꯥꯏꯕꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯦ ꯑꯩꯗꯤ ꯇꯧꯅꯤꯡꯕꯅꯦꯀꯣ ꯃꯥꯅꯀꯣ ꯄꯥꯝꯗꯕ ꯁꯤꯡꯖꯨꯒꯨꯝꯕ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯈꯔ ꯁꯥꯕꯒꯨꯝꯕꯁꯦ ꯑꯩꯗꯤ ꯇꯧꯅꯤꯡꯕ ꯃꯥꯅ ꯌꯥꯗꯕ ꯑꯗꯨꯝ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯤꯝꯔꯟ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯤꯅꯦ ꯁꯤ ꯁꯤꯝꯔꯟ ꯍꯥꯏꯈꯔꯦ ꯍꯥꯏꯗ꯭ꯔꯤ ꯁꯤꯁꯦ ꯁꯤꯗꯤ ꯍꯥꯏꯗꯤ ꯁꯤꯝꯔꯟ ꯒꯣꯟꯃꯩꯅ ꯍꯥꯏꯕꯀꯣ ꯅꯀꯥꯏꯅ ꯄꯨꯅꯩ ꯇꯩ ꯈꯠꯊꯣ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯑꯈꯠ ꯇꯤꯔꯧꯄꯅꯤ ꯅꯆꯥꯏ ꯄꯤꯔꯣꯏꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯑꯄꯤꯗꯦꯗꯦ ꯏꯕꯥꯅꯤꯒꯤ ꯅꯣꯡꯃꯗꯤ ꯒꯤꯐ ꯑꯣꯏꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯕꯤꯒꯦꯅ ꯍꯥꯏꯕꯀꯣ ꯏꯆꯦꯅꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯑꯦꯂꯤꯅꯥ ꯂꯩꯃꯥ ꯍꯥꯏꯕꯀꯣ ꯅꯣꯏ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯤꯅꯣ ꯏꯅꯥꯎꯄꯥ ꯏꯅꯥꯎꯅꯨꯄꯤꯒ ꯂꯝꯁꯨ ꯂꯥꯞꯄꯦꯅ ꯍꯥꯏꯕ ꯂꯥꯞꯄꯦ ꯑꯃꯅ ꯌꯨꯔꯦꯝꯕꯝ ꯑꯃ ꯏꯅꯥꯎꯄꯥꯅ ꯋꯥꯡꯒꯣꯏꯗꯒꯤ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣꯅ ꯍꯥꯏꯕꯀꯣ ꯋꯥꯡꯒꯥꯏ ꯍꯥꯏꯕ ꯑꯃ ꯑꯗꯨꯗꯣ ꯃꯥꯁꯦ ꯑꯁꯦꯡꯕꯗꯤ ꯍꯥꯏꯌꯣ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯀꯩꯈꯨꯗꯩꯅꯦꯕꯀꯣ ꯀꯩꯈꯨꯗ ꯍꯥꯟꯅ ꯍꯥꯏꯗꯤ ꯈꯪꯗꯦ ꯀꯃꯥꯏ ꯀꯩꯈꯨꯗ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯑꯗꯨ ꯑꯩꯅ ꯑꯗꯨꯝ ꯌꯨꯔꯦꯝꯕꯝꯗ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗꯀꯣ ꯑꯗꯨꯝ ꯐꯣꯟꯗ ꯑꯗꯨꯝ ꯐꯥꯎꯅꯔꯒꯀꯣ ꯐꯣꯟꯗ ꯈꯪꯅꯕꯅꯦ ꯁꯛꯄꯨꯗꯤ ꯀꯩꯀꯨꯗ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯈꯪꯅꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯇꯧꯅꯗꯦꯕ ꯅꯨꯡꯁꯤꯅꯗꯦꯕ ꯆꯨꯝꯅ ꯁꯨꯝ ꯃꯥꯅ ꯄꯥꯝꯕ ꯃꯥꯅ ꯄꯥꯝꯕꯗꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯖꯤꯟꯅꯩꯅꯦ ꯃꯌꯥꯝ ꯃꯆꯤꯟ ꯊꯤꯅꯤ ꯍꯥꯏꯖꯤꯟꯅꯩꯅꯦ ꯃꯥꯅ ꯄꯥꯝꯕ ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖꯀ ꯊꯥꯔꯛꯄ ꯏꯁ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩꯗꯤ ꯑꯗꯨꯗꯤ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯅꯦꯕꯀꯣ ꯏꯕꯥꯅꯤꯁꯦ ꯁꯣꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯩꯈꯨꯗ ꯂꯩꯔꯤꯉꯩꯗ ꯃꯇꯝꯗ ꯑꯗꯨꯝ ꯁꯛꯂꯦ ꯑꯗꯨꯝ ꯎꯅꯔꯒ ꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯑꯩꯅꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯥꯅꯗꯤ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯐꯣꯟꯗ ꯈꯪꯅꯕꯅꯦ ꯃꯌꯥꯝ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯐꯣꯟꯗ
ꯃꯃꯥꯏ ꯌꯥꯔꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯈ꯭ꯔꯦ ꯌꯥꯔꯦ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯀꯣ ꯅꯦꯛꯁꯀꯤꯁꯤꯅ ꯆꯨꯟ ꯄꯥꯟꯃꯩꯅ ꯍꯥꯏꯕꯀꯣ ꯅꯪ ꯁꯝꯅꯤ ꯀꯛꯊꯟ ꯊꯦꯛꯇꯦ ꯑꯣ ꯃꯥ ꯑꯩꯒꯤ ꯀꯔꯤ ꯁꯝꯁꯦ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯁꯝꯁꯦꯀꯣ ꯃꯥꯅꯦ ꯑꯩ ꯀꯛꯑꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯁꯨ ꯀꯛꯑꯣ ꯀꯛꯑꯣꯅ ꯑꯩꯁꯦꯀꯣ ꯍꯥꯏꯅꯤ ꯃꯌꯥꯝ ꯑꯁꯦꯡꯕ ꯑꯩꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯦꯕꯀꯣ ꯑꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯇꯧꯈꯤꯕ ꯊꯕꯛ ꯇꯧꯈꯤꯕ ꯄꯣꯠ ꯆꯩꯁꯦ ꯑꯃ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯒꯟꯕꯒꯤ ꯇꯥꯏꯞꯇ ꯇꯧꯒꯜꯂꯦꯕꯀꯣ ꯐꯤꯔꯣꯟꯁꯨ ꯀꯣ ꯁꯦꯠꯈ꯭ꯔꯗꯤ ꯑꯗꯨꯝ ꯁꯦꯠꯈꯤꯕꯗꯣ ꯑꯗꯨꯝ ꯁꯦꯠꯀꯅꯦꯕꯀꯣ ꯁꯝꯁꯤꯁꯨ ꯀꯛꯄꯨ ꯀꯛꯈ꯭ꯔꯗꯤ ꯃꯥꯅ ꯇꯦꯟꯅ ꯑꯗꯨꯝ ꯀꯛꯑꯅꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯈꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯀꯣ ꯀꯩꯅꯣ ꯇꯧꯕ ꯖꯥꯠꯇꯣ ꯑꯃꯨꯛ ꯀꯛꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯖꯥꯠꯇꯣ ꯇꯧꯋꯦꯕꯀꯣ ꯍꯦꯛꯇ ꯑꯁ ꯀꯩꯝꯇ ꯈꯟꯗꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩ ꯑꯃꯨꯛ ꯀꯛꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯔꯦ ꯅꯦꯛꯁ ꯑꯃꯨꯛ ꯄꯥꯔꯁꯤ ꯑꯦꯃꯤꯂꯤꯌꯥ ꯄꯥꯟꯃꯩ ꯁꯥꯄꯝ ꯍꯥꯏꯕꯀꯣ ꯑꯦꯃꯤꯂꯤꯌꯥ ꯁꯥꯄꯝ ꯍꯥꯏꯕꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯩ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯋꯦ ꯑꯗ ꯀꯦꯃꯦꯔꯥꯒ ꯂꯣꯏ ꯀꯥꯎꯈꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯇꯥꯔꯦ ꯅꯦꯛꯁꯀꯤ ꯑꯃꯨꯛ ꯄꯥꯔꯁꯤ ꯄ꯭ꯔꯤꯌꯥ ꯂꯩꯇꯟ ꯊꯦꯝꯅ ꯍꯥꯏꯕꯀꯣ ꯂꯩꯇꯥꯟ ꯊꯦꯝ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯇꯨꯡꯗꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯌꯨꯀꯣꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯁꯠ ꯁꯠ ꯄꯥꯔꯁꯤ ꯀꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃ ꯁꯥꯐꯕꯅ ꯍꯥꯏꯕꯀꯣ ꯏꯃꯥꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥꯗꯣ ꯃꯤꯒꯤ ꯏꯃꯥꯗ ꯏꯃꯥ ꯀꯧꯔꯁꯨ ꯑꯩꯒꯤ ꯏꯃꯥ ꯌꯥꯝ ꯈꯦꯠꯅꯒꯅꯤ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯥꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯀꯃꯦꯟ ꯄꯤꯕꯤꯔꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯒ꯭ꯔꯦꯁ ꯔꯣꯟꯃꯩ ꯍꯥꯏꯕꯅꯦꯕꯀꯣ ꯃꯃꯥꯗꯣ ꯂꯨꯅ ꯇꯧꯕꯤꯌꯣ ꯇꯧꯕꯤꯌꯨꯀꯣ ꯇꯧꯕꯤꯌꯨꯀꯣ ꯕ꯭ꯔꯣ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯅꯣꯏꯔꯣꯝꯗ ꯊꯦꯡꯅꯁꯤ ꯑꯗꯨꯗꯅ ꯍꯥꯏꯕꯀꯣ ꯌꯥꯏꯌꯦ ꯅꯣꯡꯃ ꯀꯣꯏꯔꯛꯑꯣꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯃꯨꯛ ꯐꯖꯅ ꯄꯨꯟꯁꯤꯕꯀꯣ ꯑꯩ ꯈꯣꯡꯁꯦ ꯁꯥꯖꯤꯡꯍꯧꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯟꯖꯂꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯥꯎꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯏꯃꯥꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯧꯀꯣꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯟꯇꯤ ꯍꯥꯏꯗꯣꯏꯔꯕꯀꯣ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯟꯇꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯒꯥꯏꯗꯤꯟ ꯒꯣꯟꯃꯩꯅ ꯍꯥꯏꯕꯀꯣ ꯇꯨꯆꯨꯏꯅ ꯇꯨꯆꯨꯏꯅ ꯇꯨꯊꯣ ꯇꯨꯊꯣ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ ꯑꯗꯨꯒ ꯁꯦꯂꯦꯅꯥ ꯕꯤ1 ꯍꯥꯏꯕꯀꯣ ꯂꯞ ꯄꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯩꯇ꯭ꯌ ꯔꯥꯅꯤꯅ ꯍꯥꯏꯕꯀꯣ ꯐꯥꯔꯁ ꯀꯃꯦꯟꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯕꯥꯅꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯏꯁꯤꯡꯅ ꯄꯨꯛ ꯊꯜꯂꯅꯤ ꯍꯧꯖꯤꯛ ꯇꯤꯟꯉꯦ ꯀꯣꯡꯒꯣꯟ ꯀꯥꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤ ꯃꯥ ꯕꯦꯛꯁ ꯍꯥꯏꯕꯀꯣ ꯂꯥꯏꯛ ꯁꯨꯃꯥꯏꯅ ꯄꯤꯔꯛꯑꯦꯕꯀꯣ ꯀꯌꯣ ꯁꯣꯃꯥ ꯍꯥꯏꯕꯀꯣ ꯕ꯭ꯔꯣꯅ ꯃꯨꯛꯕꯥꯡ ꯈꯨꯗꯤꯡꯒꯤ ꯕ꯭ꯂꯦꯛ ꯇꯤ ꯁꯥꯔꯠ ꯂꯤꯠꯂꯤꯗꯣ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯁꯨꯒꯤꯁꯨ ꯅꯠꯇꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯕ꯭ꯂꯦꯛ ꯍꯥꯞꯄ ꯃꯇꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯁꯣꯝꯗ ꯗꯥꯔꯛ ꯑꯣꯏꯔꯗꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯎꯕ ꯃꯇꯝꯗ ꯆꯥꯏꯊꯣꯛꯇꯦꯕꯀꯣ ꯃꯉꯥꯟꯁꯦ ꯑꯩꯒꯤꯁꯨ ꯂꯥꯏꯠꯀ ꯀꯦꯃꯦꯔꯥꯒꯁꯦ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯖꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯕ꯭ꯂꯦꯛꯇꯣ ꯍꯥꯞꯄꯒꯗꯤ ꯈꯔ ꯃꯣꯏ ꯁꯣꯝꯗ ꯐꯣꯀꯁꯇꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯥꯏꯊꯣꯛꯇꯕ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯅꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯀꯔꯤꯁꯨ ꯇꯧꯕꯒꯤꯁꯨ ꯅꯠꯇꯦꯕ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯆꯥꯕꯒꯤꯒ ꯑꯩꯒꯤꯒ ꯐꯣꯀꯁꯇꯤ ꯑꯅꯤ ꯂꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯃꯤꯗꯒ ꯆꯥꯕꯗꯒꯤ ꯀꯦꯃꯦꯔꯥꯁꯤ ꯃꯇꯤꯛ ꯆꯥꯔꯤ ꯐꯒꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯍꯥꯏꯖꯔꯦꯅꯦ ꯀꯦꯃꯦꯔꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯂꯧꯕ ꯄꯨꯔꯥ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯕꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯍꯟꯕꯗꯣ ꯑꯗꯨꯒꯤꯅꯤꯗ ꯑꯃꯨꯕꯗꯗꯤ ꯑꯣꯏꯔꯗꯤ ꯈꯔ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯉꯁꯤꯗꯤ ꯆꯥꯕꯒꯤ ꯅꯠꯇꯕꯅꯤꯅ ꯐꯨꯔꯤꯠ ꯑꯃ ꯍꯣꯡꯉꯦ ꯀꯥꯏꯖꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯄꯥꯔꯦ ꯗꯥꯛꯇꯔ ꯅꯤꯅꯤꯂꯥꯏ ꯍꯥꯏꯕꯀꯣ ꯅꯤꯅꯤꯂꯥꯏꯅ ꯍꯥꯏꯕꯀꯣ 19 ꯕꯦꯕꯤꯁꯦ ꯅꯨꯡꯁꯤꯃꯜꯂꯦ ꯅꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗꯣ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕ ꯊꯥꯒꯠꯆꯔꯤꯀꯣ ꯏꯆꯤꯟ ꯃꯇꯝ ꯏꯅꯥꯎꯕꯀꯣ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯊꯣꯏꯔꯩ ꯔꯤꯡ ꯀꯔꯣꯡꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯕꯨꯡꯆꯥ ꯔꯝꯕꯝ ꯍꯥꯏꯕꯀꯣ ꯕꯨꯡꯆꯥ ꯑꯔꯥꯝꯕꯝ ꯍꯥꯏꯕꯅꯦꯕꯀꯣ ꯂꯞ ꯔꯤꯌꯦꯛ ꯄꯤꯔꯛꯑꯦꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯂꯩꯔꯦ ꯕ꯭ꯔꯣ ꯏꯆꯟꯅꯨꯄꯤꯒ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯤꯅꯣ ꯃꯔꯝ ꯍꯥꯏꯕꯤꯔꯝꯃꯣ ꯏꯁꯇꯣꯔꯤ ꯃꯇꯦꯛ ꯑꯃ ꯕꯤꯛ ꯐꯦꯟ ꯕ꯭ꯔꯣ ꯂꯞ ꯌꯨ ꯅꯕꯥꯅꯤꯕꯨ ꯇꯁꯦꯡꯅ ꯀꯜꯂꯛꯆꯩ ꯁꯤꯁꯦ ꯏꯃꯥꯟꯅꯕꯅꯦꯕꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯀꯅꯨꯕꯀꯣ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯣ ꯑꯩꯒꯤꯗꯨꯗ ꯅꯛꯃꯟꯈ꯭ꯔꯦ ꯏꯃꯥꯟꯅ ꯁꯤ ꯀꯩꯅꯣ ꯅꯣꯏ ꯀꯩꯈꯨꯗꯒꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯌꯣꯕ ꯀꯩꯈꯨꯗꯒꯤ ꯍꯥꯏꯕꯗꯤ ꯘꯥꯟ ꯑꯣ
ꯅꯪꯅꯦꯕꯀꯣ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯀꯣ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯍꯪꯂꯛꯀꯅꯨ ꯌꯥꯝꯅ ꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯥꯁꯨ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯑꯣꯏꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯗꯨꯅꯅꯦꯕꯀꯣ ꯍꯥꯏꯈꯤꯕꯗꯨꯅꯤꯀꯣ ꯅꯣꯏ ꯈꯨꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯁꯤꯁꯦ ꯊꯦꯡꯅꯈꯤꯕ ꯅꯣꯏꯁꯨ ꯈꯪꯉꯝꯃꯣꯏꯀꯣ ꯏꯕꯥꯅꯤꯅ ꯍꯥꯏꯕꯗꯤ ꯀꯩꯝꯇ ꯁꯥꯏꯟ ꯂꯩꯅꯗꯦꯕꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯈꯪꯅꯔꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯀꯣꯟꯅ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯐꯣꯟꯗꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯃꯇꯝꯗ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯐꯪꯕ ꯃꯇꯝꯗ ꯑꯁꯦꯡꯕꯗ ꯂꯣꯏꯅꯃꯛ ꯑꯩꯅ ꯍꯥꯏꯗꯣꯛꯄꯤꯒꯦ ꯏꯕꯥꯅꯤꯅ ꯍꯥꯏꯗꯣꯛꯎꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤꯀꯣ ꯁꯤꯗꯀꯣ ꯑꯁꯦꯡꯕꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯒꯦ ꯏꯕꯥꯅꯤꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩ ꯅꯨꯃꯤꯠꯇꯨꯗꯤ ꯚꯤꯗꯤꯑꯣꯗꯣ ꯄꯨꯡ ꯑꯃ ꯁꯥꯡꯒꯦꯔꯥ ꯁꯥꯡꯉꯣꯏꯔꯥ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦ ꯏꯇꯥꯎꯀꯣ ꯑꯗꯨꯗꯀꯣ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯀꯣ ꯑꯩ ꯍꯥꯏꯕꯤꯔꯒꯦꯕꯀꯣ ꯌꯥꯏꯀꯣ ꯌꯥꯗꯦ ꯀꯩꯒꯤ ꯐꯥꯒꯤ ꯀꯩꯒꯤꯅꯣꯕ ꯇꯧꯕꯅꯤꯗ ꯃꯌꯥꯝ ꯍꯥ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯏꯁꯃꯥ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯃꯊꯪꯒꯤꯁꯤꯅ ꯒꯥꯏꯊꯨꯏꯃꯩ ꯀꯥꯃꯩꯅ ꯍꯥꯏꯕꯀꯣ ꯄꯩꯅꯍꯛ ꯖꯣꯟ ꯄꯩꯅꯈꯪ ꯖꯣꯕꯝꯒꯥꯏꯗꯤꯉꯦ ꯆꯥꯎꯕꯝ ꯀꯥꯏꯗꯤꯡꯉꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯖꯥꯎꯕꯝꯒꯥꯏꯗꯤꯉꯦ ꯁꯤꯝꯄꯜ ꯄꯤꯁ ꯑꯦ ꯂꯞ ꯐ꯭ꯔꯣꯝ ꯌꯨꯅꯥꯏꯇꯦꯠ ꯈꯧꯄꯨꯝꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯨꯝꯀꯨ ꯍꯛꯇꯤꯗꯦ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯁꯦꯝ ꯐꯩꯁꯥꯇꯣꯡ ꯐꯩꯁꯠꯁꯪ ꯍꯥꯏꯕꯀꯣ ꯃꯊꯪꯗꯒꯤꯗꯤ ꯉꯥ ꯆꯥꯕꯤꯔꯛꯑꯣꯀꯣ ꯍꯥꯏꯅꯕꯀꯣ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯥ ꯆꯔꯒꯦ ꯆꯥꯔꯒꯦꯕꯀꯣ ꯃꯊꯪꯁꯤꯅ ꯗꯤꯈꯨꯜ ꯍꯥꯏꯕꯀꯣ ꯕ꯭ꯔꯣ ꯄꯥꯈꯪ ꯑꯣꯏꯕꯩ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕꯩ ꯅꯨꯡꯉꯥꯏꯕꯅ ꯀꯔꯤꯅꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦꯅ ꯍꯥꯏꯕꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯦꯗ ꯍꯥꯏꯕꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯀꯣꯏꯕ ꯂꯥꯡꯕ ꯑꯇꯩ ꯑꯇꯩ ꯁꯨꯝ ꯍꯥꯏꯕꯗꯤ ꯆꯠꯂꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯧꯔꯛꯇꯦꯕꯀோ ꯑꯗꯨꯅ ꯈꯪꯗꯦꯅ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯒꯤꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯣꯏ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯕꯨꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯄꯥꯟ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯇꯨ ꯏꯆꯥꯁꯦ ꯏꯃꯥꯁꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯛꯃꯟꯒꯅꯨꯕ ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯏꯕ꯭ꯔꯅ ꯑꯃ ꯄꯟꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯋꯥꯈꯜꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯠꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯣꯀꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯁꯨ ꯏꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅꯃꯛ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅꯤꯗꯣ ꯍꯥꯏꯕꯗꯤ ꯑꯁ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯗꯨ ꯍꯥꯏꯕꯗꯤ ꯏꯃꯥꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯂꯨꯝꯅ ꯈꯜꯂꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯑꯩꯒꯤ ꯏꯇꯨ ꯏꯆꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕꯩ ꯅꯠꯇꯕꯀꯣ ꯏꯃꯥꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯈꯤꯇꯗ ꯑꯣꯏꯔꯁꯨ ꯂꯥꯏꯊꯣꯛꯄ ꯉꯝꯃꯤꯅꯀꯣ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯗꯨꯝ ꯆꯞꯇꯤ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯆꯠꯊꯣꯛꯄ ꯃꯇꯥꯡꯗꯗꯤꯀꯣ ꯈꯤꯇꯪꯗꯤ ꯂꯨꯝꯃꯦ ꯑꯁ ꯑꯗꯨꯕꯨꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯍꯥꯏꯔꯅꯨꯍꯦ ꯅꯨꯄꯤ ꯊꯤꯈ꯭ꯔ ꯀꯥꯟꯗꯗꯤ ꯄꯨꯔꯥ ꯕꯦꯔꯥ ꯀꯥꯕꯅꯦ ꯑꯗꯨ ꯃꯇꯥꯡꯗꯗꯤꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯗꯤ ꯅꯨꯄꯤꯕꯨ ꯊꯤꯈ꯭ꯔꯕ ꯑꯁ ꯂꯣꯏꯔꯦ ꯑꯗꯨ ꯄꯨꯔꯥ ꯌꯥꯝ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯧ ꯉꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯁꯦꯝ ꯄꯥꯝꯃꯩꯅ ꯍꯥꯏꯕꯀꯣ ꯅꯪꯀꯥꯏꯖꯝ ꯆꯦꯅꯦꯜ ꯅꯪꯀꯥꯏꯖꯝ ꯆꯦꯅꯦꯜꯂꯅ ꯂꯥꯏꯔꯕ ꯋꯥꯔꯜ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯖꯝ ꯆꯦꯅꯦꯜ ꯅꯨꯡꯉꯥꯏ ꯂꯦꯡꯍꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅ ꯍꯥꯏꯕꯀꯣ ꯊꯣꯡꯀꯨ ꯊꯦꯡꯛ ꯌꯨ ꯍꯛꯇꯤꯗꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔꯁꯦ MGK ꯌꯥꯝ ꯃꯊꯪꯒꯤꯁꯤꯅ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯅ ꯈꯔ ꯊꯨꯅ ꯄꯥꯔꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯅꯥꯃꯟꯗ ꯐꯤꯖꯝꯅ ꯍꯥꯏꯕꯀꯣ ꯁꯃꯥꯅꯟꯗ ꯐꯤꯖꯝꯅ ꯍꯥꯏꯕꯀꯣ ꯕ꯭ꯔꯣꯁꯦ MGK ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯤꯀꯣ ꯑꯦꯅꯤꯋꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯑꯣꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯀꯣ ꯑꯩꯁꯦ MGKꯗꯤ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯀꯥꯏꯆꯨꯟ ꯅꯤꯌꯨ ꯃꯥꯏꯅ ꯍꯥꯏꯕꯀꯣ ꯉꯛꯁꯨ ꯐꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯐꯦꯃꯤꯂꯤꯁꯤꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯊꯦꯡꯛ ꯏꯅꯥꯎ ꯌꯨ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯊꯪꯁꯦ ꯅꯤꯔꯟꯕ꯭ꯔꯥ ꯃꯆꯥꯔꯤ ꯃꯌꯨꯝꯅ ꯍꯥꯏꯕꯀꯣ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯤꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯅꯣꯏꯁꯦ ꯔꯣꯡꯃꯩ ꯑꯣꯏꯗ꯭ꯔꯣꯅ ꯍꯥꯏꯕ ꯔꯣꯡꯃꯩ ꯍꯥꯏꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯔꯣꯡꯃꯩꯅꯦꯕꯀꯣ ꯁꯥꯈꯤꯔꯅ ꯍꯥꯏꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ
ꯔꯣꯁꯅꯤ ꯈꯨꯃꯟ ꯆꯝꯅ ꯍꯥꯏꯕꯀꯣ ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩꯅꯣꯅ ꯍꯥꯏꯕꯀꯣ ꯑꯩꯁꯦ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯆꯤꯟꯅꯥ ꯃꯌꯥꯝ ꯀꯣ ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯌꯨꯇꯨꯕ ꯇꯧꯒꯦ ꯈꯟꯕꯒꯤ ꯃꯔꯝ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯑꯩꯅ ꯌꯨꯇꯨꯕ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯒꯨꯝꯕ ꯑꯃ ꯀꯨꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯥꯟꯅ ꯂꯥꯏꯀꯤ ꯄꯥꯏꯔꯝꯃꯦꯕꯀꯣ ꯂꯥꯏꯀꯤ ꯄꯥꯏꯔꯝꯕꯗꯒꯤ ꯁꯨꯝ ꯑꯦꯛꯇꯤꯡ ꯅꯨꯡꯇꯤꯡ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯤꯂꯝꯗꯒꯁꯨ ꯂꯩ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯅꯀꯣ ꯑꯁ ꯑꯩꯁꯨ ꯁꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯀꯥꯏꯅ ꯃꯤ ꯒꯨꯀꯨꯜꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯒ ꯑꯩꯈꯣꯏꯗ ꯑꯁ ꯒꯨꯀꯨꯜꯁꯤ ꯅꯩꯌꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯗꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯍꯟꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯁꯤꯡꯕꯨꯀꯣ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡꯕꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯦꯔꯣꯗꯤ ꯅꯠꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯨꯇꯨꯕ ꯁꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯌꯨꯇꯨꯕꯇ ꯑꯣꯏꯅ ꯈꯣꯡꯗꯥꯔꯦ ꯍꯥꯏꯕꯗꯤ ꯍꯦꯔꯣ ꯀꯨꯝꯅꯕ ꯅꯦꯛꯄꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯒ ꯃꯊꯪꯗꯗꯤꯀꯣ Q3 ꯀꯣꯏꯁꯟ ꯅꯝꯕꯔ 3 ꯕ꯭ꯔꯣꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯏꯇꯣꯝꯇꯅꯦ ꯑꯩ ꯏꯇꯣꯝꯇ ꯄꯣꯛꯄꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯏꯇꯣꯝꯇꯅꯦꯕꯀோ ꯑꯗꯨꯗꯤ ꯃꯊꯪꯒꯤꯁꯤꯅ ꯑꯗꯥꯏꯔꯨ ꯄꯥꯟꯃꯩꯅ ꯍꯥꯏꯕꯀꯣ ꯅꯃꯥꯇꯅꯤ ꯇꯨꯒꯥꯏ ꯇꯨꯒꯥꯏ ꯃꯩꯇꯤꯇꯨ ꯂꯧꯍꯣꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯗꯨꯁꯨ ꯑꯍꯥꯎ ꯑꯍꯥꯎ ꯄꯤꯖꯧꯅ ꯍꯥꯏꯕꯀꯣ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯇꯤꯇꯨꯔꯣ ꯄꯟꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯥꯁꯨ ꯑꯗꯨꯝ ꯄꯤꯖꯒꯦ ꯆꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪꯁꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤꯟꯊꯥ 1I2Dꯅ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯛꯇ ꯅꯠꯇꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯕ꯭ꯔꯣꯅ ꯍꯥꯏꯌꯣ ꯅꯪꯁꯨ ꯑꯩ ꯍꯥꯏꯃꯟꯕꯒꯤ ꯇꯤꯟ ꯀꯪꯉꯦ ꯌꯥꯗ꯭ꯔꯦ ꯈꯗꯥꯡ ꯌꯥꯒ ꯅꯥꯕꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏꯅꯤꯁꯨꯀꯣ ꯈꯠꯅ ꯆꯩꯅꯗꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯕꯨ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯈꯣꯟꯇꯧꯕꯅ ꯍꯥꯏꯕꯀꯣ ꯔꯣꯡꯃꯩ ꯑꯣꯏꯔꯒ ꯔꯣꯡꯃꯩ ꯂꯣꯟ ꯉꯥꯡꯕꯤꯌꯣꯅ ꯍꯥꯏꯕꯀꯣ ꯍꯣꯏ ꯔꯣꯡꯃꯩ ꯂꯣꯟꯁꯨ ꯑꯗꯨꯝ ꯉꯥꯡꯒꯅꯦꯕꯀꯣ ꯑꯩꯁꯦ ꯔꯣꯡꯃꯩ ꯑꯣꯏꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯉꯥꯡꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯁꯤꯗꯤ ꯑꯩ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄꯅꯤꯅ ꯃꯤ ꯈꯪꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯌꯥꯏꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣ ꯑꯃꯈꯛꯇꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯒꯤ ꯃꯇꯝꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯏꯪꯂꯤꯁ ꯍꯩꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯪꯂꯤꯁ ꯂꯣꯟꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯍꯥꯏꯕꯁꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯃꯤ ꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝꯅ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦꯕꯀꯣ ꯌꯨꯇꯨꯕꯔ ꯃꯥꯅꯦ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯂꯣꯟꯗꯣ ꯑꯩꯅ ꯏꯪꯂꯤꯁ ꯂꯣꯟꯁꯨ ꯈꯪꯗꯦ ꯍꯤꯟꯗꯤ ꯂꯣꯟꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯑꯈꯪꯕ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩꯂꯣꯟꯁꯤꯅ ꯑꯣꯏꯔꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯄꯕ꯭ꯂꯤꯛ ꯈꯔ ꯂꯣꯏꯅꯃꯛ ꯈꯪꯕꯗꯣꯀꯣ ꯉꯥꯡꯕꯅꯦꯕ ꯑꯗꯨꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯤ ꯈꯔ ꯈꯪꯉꯤꯅꯕꯀꯣ ꯑꯗꯨ ꯌꯨꯇꯨꯕꯀ ꯑꯩꯈꯣꯏ ꯁꯤ ꯂꯥꯏꯟꯁꯦ ꯃꯥꯟꯅꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯑꯩꯁꯦ ꯏꯁꯥꯃꯛ ꯔꯣꯡꯃꯩꯅꯦꯕꯀꯣ ꯑꯩꯒꯤ ꯔꯣꯡꯃꯩꯒꯤ ꯂꯣꯟ ꯉꯥꯡꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯥꯡ ꯃꯇꯝꯅꯤꯗꯅ ꯅꯪ ꯑꯥꯗ ꯗꯦꯜꯂꯤ ꯆꯠꯄ ꯃꯇꯝꯗ ꯅꯪ ꯔꯣꯡꯃꯩ ꯃꯆꯥꯅꯤ ꯍꯥꯏꯔꯒ ꯅꯪ ꯔꯣꯡꯃꯩ ꯂꯣꯟ ꯉꯥꯡꯕꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯒꯦꯕꯀꯣ ꯊꯕꯛꯀꯤ ꯆꯪꯕ ꯃꯇꯝꯗ ꯅꯪ ꯃꯤꯅ ꯏꯪꯂꯤꯁ ꯍꯪꯉꯛꯀꯅꯦꯕꯀꯣ ꯋꯥꯠ ꯏꯁ ꯌꯣꯔ ꯅꯦꯝ ꯀ ꯍꯪꯉꯛꯑꯗꯤ ꯑꯖꯟ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯣꯍꯤꯠ ꯀꯧꯏ ꯀ ꯍꯥꯏꯔꯗꯤ ꯃꯥ ꯍꯥꯏꯗꯣ ꯀꯩꯅꯣ ꯈꯪꯉꯣꯏꯕꯀꯣ ꯈꯪꯉꯣꯏ ꯑꯗꯨꯅꯦꯕꯀꯣ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯗꯤ ꯑꯃꯃꯨꯛ ꯍꯥꯏꯔꯁꯦꯕꯀꯣ ꯁꯤꯊꯥꯖꯤꯠ ꯃꯥꯏꯕꯝꯅ ꯍꯥꯏꯕꯀꯣ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯂꯩꯁꯥꯡꯈꯣꯡꯗꯒꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤꯁꯤꯅ ꯌꯥꯆꯣꯡ ꯁꯕꯥꯁꯇꯤꯟꯅ ꯁꯕꯥꯁ ꯍꯥꯏꯕꯀꯣ ꯑꯁ ꯋꯥꯔꯦꯍꯦ ꯀꯃꯦꯟ ꯑꯗꯨꯏꯗꯤ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯁꯤꯁꯦ ꯄꯥꯊꯣꯛꯑꯒꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯊꯣꯛꯏ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯀꯣ ꯏꯁ ꯐꯖꯊꯣꯛꯏ ꯃꯌꯥꯝ ꯀꯥꯏꯅ ꯑꯩ ꯐꯖꯗꯕꯅꯦ ꯈꯨꯅꯤꯡꯁꯤ ꯊꯥꯔꯗꯤ ꯁꯤ ꯍꯧꯖꯤꯛ ꯇꯧꯁꯤ ꯎꯏꯗꯅ ꯃꯁꯛꯁꯤꯒ ꯐꯖ ꯊꯣꯛꯑꯦ ꯀꯥꯏ ꯃꯥ ꯍꯔꯥꯎꯏꯅꯦ ꯐꯥꯒꯤ ꯇꯧꯕꯤꯕꯅꯦ ꯊꯤꯕꯅꯤꯗ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯃꯥꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖ ꯊꯣꯛꯏꯅ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯗꯤ ꯑꯃꯃꯨꯛ ꯄꯥꯔꯒꯦꯀꯣ ꯖꯤꯡꯄꯧ ꯊꯥꯏꯃꯩꯅ ꯍꯥꯏꯕꯀꯣ ꯔꯣꯡꯃꯩꯅꯤ ꯇꯥꯏꯃꯩꯗ ꯅꯪ ꯀꯥꯏ ꯅꯪꯅꯩꯀꯣ ꯏꯕꯥꯅꯤꯁꯦ ꯔꯣꯡꯃꯩꯔꯥ ꯃꯩꯇꯩꯔꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯤꯁꯦ
ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯃꯤꯇꯩ ꯂꯣꯟ ꯉꯥꯡꯕꯒꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯁꯦ ꯔꯣꯡꯃꯩꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯔꯣꯡꯃꯩꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯖꯣꯏꯄꯧ ꯊꯥꯏꯃꯦ ꯑꯅꯩꯅ ꯍꯦ ꯔꯣꯡꯃꯩꯗꯤꯗꯦ ꯑꯩ ꯏꯕꯥꯅꯤꯁꯦ ꯃꯩꯇꯩ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯕꯤꯔꯣꯀꯣ ꯏꯕꯥꯅꯤꯁꯦ ꯂꯣꯡꯃꯩꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯩꯇꯩꯔꯣꯟ ꯍꯥꯏꯕꯗꯒꯤ ꯅꯕꯥꯅꯤꯁꯦ ꯔꯣꯡꯃꯩꯔꯥ ꯃꯩꯇꯩꯔꯥ ꯍꯥꯏꯕꯅꯦꯕꯀꯣ ꯍꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯃꯨꯛ ꯄꯥꯔꯁꯤꯕꯀꯣ ꯅꯤꯡꯊꯨꯏꯃꯩ ꯀꯥꯃꯩꯅ ꯍꯥꯏꯕꯀꯣ ꯑꯕꯨꯡ ꯑꯄꯥꯊꯣ ꯀꯨꯝꯊꯣꯕꯝ ꯀꯟꯗ ꯏꯁꯥꯂꯣꯋꯣ ꯅꯩꯈꯠ ꯖꯤꯔꯤ ꯀꯦꯟ ꯀꯨꯏꯀꯨꯠꯂꯣ ꯍꯥꯏꯕꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯄꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡꯃ ꯖꯤꯔꯤꯗ ꯀꯣꯏꯕ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥꯗꯤ ꯂꯩꯇ꯭ꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯃꯁꯛ ꯈꯪꯍꯧꯗꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥꯁꯦ ꯁꯤꯔꯒ ꯂꯩꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯏꯄꯥꯒꯤ ꯃꯁꯛ ꯈꯪꯍꯧꯗꯦꯕꯀꯣ ꯐꯣꯇꯣꯗ ꯈꯛꯇ ꯅꯠꯇꯅ ꯑꯁꯦꯡꯕꯗ ꯑꯩ ꯏꯄꯥ ꯃꯁꯛ ꯎꯍꯧꯗꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡꯃ ꯖꯤꯔꯤꯗ ꯀꯣꯏꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯏꯔꯛꯀꯦ ꯍꯌꯦꯡꯋꯥꯏ ꯌꯨꯇꯨꯕ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥꯒ ꯄꯥꯏꯔꯀꯥꯟꯗ ꯀꯥꯏꯁ ꯐꯥꯒꯤ ꯇꯧꯕꯅꯦꯕꯀꯣ ꯌꯨꯇꯨꯕ ꯇꯧꯕꯁꯦ ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯄꯩꯁꯥ ꯐꯪꯕ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯒꯤ ꯌꯨꯇꯨꯕꯁꯦ ꯄꯥꯝꯖꯕꯒꯤ ꯌꯨꯇꯨꯕꯅ ꯈꯖꯤꯛꯇꯪ ꯄꯩꯁꯥ ꯄꯤꯕꯤꯕꯗꯣ ꯑꯗꯨ ꯐꯪꯕꯒꯤ ꯋꯥꯅꯦꯕꯀꯣ ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯅ ꯆꯪꯉꯛꯏꯕ ꯃꯤꯁꯤꯡꯗꯨꯗꯤꯀꯣ ꯇꯥꯟꯕ ꯉꯝꯗꯅ ꯇꯣꯛꯀꯅꯤ ꯌꯨꯇꯨꯕ ꯄꯥꯝꯃꯒ ꯆꯪꯉꯛꯏꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯗꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯌꯨꯇꯨꯕꯇ ꯄꯩꯁꯥ ꯇꯥꯟꯒꯦꯅ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯃꯣꯏꯗꯤ ꯄꯩꯁꯥ ꯐꯪꯉꯣꯏꯕ ꯇꯣꯛꯄꯅ ꯍꯥꯡꯒꯅꯤꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯈꯛꯇ ꯇꯥꯟꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯤ ꯐꯪꯉꯣꯏ ꯑꯩ ꯁꯦꯡꯅ ꯍꯥꯏꯕꯤꯒꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯕꯨ ꯌꯥꯝꯅ ꯄꯥꯝꯃꯒ ꯂꯥꯛꯄ ꯃꯤꯁꯤꯡꯗꯤ ꯄꯩꯁꯥꯗꯣ ꯐꯪꯈꯤꯅꯤꯕꯀꯣ ꯅꯪ ꯍꯥꯏꯅꯤꯡꯕꯁꯨ ꯍꯥꯏꯌꯣ ꯃꯥꯏꯅ ꯐꯝꯒꯦ ꯍꯧꯖꯤꯛ ꯋꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯑꯅꯨ ꯇꯨꯌꯦꯞ ꯅꯨꯡꯁꯤ ꯍꯥꯏꯕꯀꯣ ꯃꯨꯛꯕꯥꯡꯁꯤ ꯌꯥꯝ ꯀꯨꯏꯃꯜꯂꯤꯅ ꯍꯥꯏꯕꯀꯣ ꯊꯥꯒꯠꯄꯗꯣ ꯂꯦꯞꯄꯗꯣ ꯑꯗꯨ ꯀꯨꯏꯃꯜꯂꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯨꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯏꯕꯥꯅꯤꯁꯨ ꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯁꯤꯅꯕꯨ ꯃꯊꯪꯒꯤꯁꯤꯅ ꯐꯥꯎꯃꯩꯅꯒ ꯍꯥꯏꯕꯀꯣ ꯏꯃꯣꯖꯤ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯁꯨꯝꯒ ꯍꯨꯝꯅ ꯍꯥꯏꯕꯀꯣ ꯕ꯭ꯔꯣ ꯅꯪꯁꯦ ꯇꯦꯇꯨꯗꯨ ꯌꯥꯝ ꯍꯩꯅꯗꯦ ꯁꯥꯎ ꯌꯥꯗꯦ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯍꯩꯅꯗꯕꯒꯤꯅꯦꯀꯣꯅ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯁꯔꯖꯨ ꯂꯩꯃꯄꯣꯛꯄꯝꯅ ꯍꯥꯏꯕꯀꯣ ꯁꯟꯊꯤꯒ ꯂꯩꯕꯥꯛꯀ ꯊꯤꯠꯂꯒ ꯇꯩꯁꯤꯜꯂꯣ ꯂꯩꯔꯪꯗꯣ ꯀꯥꯏꯕ ꯐꯕꯅꯦ ꯍꯥꯏꯌꯣꯅꯦ ꯅꯪꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯗꯨ ꯐꯕꯨꯗꯤ ꯐꯔꯝꯅꯤꯌꯦ ꯐꯩꯌꯦ ꯇꯩꯌꯦꯗ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯨꯝ ꯇꯩ ꯑꯗꯨꯗꯤ ꯁꯟꯊꯤꯒ ꯂꯩꯕꯥꯛꯀ ꯊꯤꯠꯂꯒꯀꯣ ꯃꯊꯪꯁꯤ ꯑꯃꯨꯛ ꯄꯥꯊꯣꯛꯑꯁꯤ ꯑꯥꯔꯕꯤ ꯊꯣꯛꯅ ꯍꯥꯏꯕꯀꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯌꯥꯝꯕ ꯍꯥꯏꯕ ꯑꯩꯁꯦ ꯆꯍꯤ 25 ꯁꯨꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯁ ꯀꯃꯦꯟꯁꯦ ꯄꯥꯔꯤꯉꯩꯗ ꯆꯥꯛ ꯂꯥꯕꯅ ꯌꯥꯗ꯭ꯔꯦ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯁꯠ ꯄꯥꯔꯁꯤꯀꯣ ꯃꯟꯖꯨꯕꯤꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦ ꯅꯣꯏ ꯅꯨꯡꯁꯤꯅꯕꯁꯦ ꯎꯔꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯑꯗꯨꯗꯣ ꯍꯥꯏꯌꯣꯕ ꯑꯩꯁꯨ ꯄꯥꯔꯛꯀꯦꯕ ꯑꯗꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯁꯦ ꯑꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯃꯦꯃꯦ ꯍꯥꯎꯖꯝꯅ ꯍꯥꯏꯕꯀꯣ ꯏꯅꯥꯎ ꯑꯅꯤꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯅꯣꯏ ꯔꯣꯡꯃꯩꯗꯁꯨ ꯁꯅꯥꯃꯍꯤ ꯂꯥꯠꯇꯕ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯃꯛ ꯂꯥꯠꯄ꯭ꯔꯥ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯦ ꯁꯥꯎꯒꯅꯨꯀꯣꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁꯅꯥꯃꯍꯤꯁꯦ ꯔꯣꯡꯃꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯡꯀꯥꯎ ꯂꯒꯣꯡ ꯆꯞꯂꯦꯛꯅ ꯀꯣ ꯁꯤꯗ ꯑꯩꯅ ꯊꯣꯛꯍꯜꯂꯤꯕ ꯐꯣꯇꯣꯁꯦ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄꯈꯩꯁꯦ ꯁꯅꯥꯃꯍꯤ ꯂꯥꯠꯂꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯗꯤ ꯂꯥꯠꯇꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯔꯤ ꯁꯣꯃꯦꯟꯗ꯭ꯔꯣ ꯇꯣꯏꯖꯝꯅ ꯍꯥꯏꯕꯀꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯕ꯭ꯔꯁꯄꯨ ꯇꯧꯔꯒ ꯆꯐꯨ ꯍꯦꯛꯇ ꯄꯥꯏꯔꯒ ꯌꯦꯡꯉꯤꯗꯣ ꯑꯗꯨꯝ ꯄꯥꯏꯅꯕ꯭ꯔꯥ ꯆꯨꯝꯕ ꯍꯪꯕꯅꯤꯀꯣ ꯁꯥꯎꯅꯨꯀꯣꯅ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯔꯣꯡꯃꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯩꯈꯣই ꯔꯣꯡꯃꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯗꯗꯤ ꯏꯔꯨꯗ꯭ꯔꯗꯤ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯂꯩꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯆꯠꯅꯕꯤꯗꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯤꯗꯤꯀꯣ ꯅꯦꯛꯁ ꯑꯃꯃꯨꯛ ꯄꯥꯔꯁꯤ ꯕꯣꯟ ꯁꯔꯪꯅ ꯍꯥꯏꯕ꯭ꯔꯥꯀꯣ ꯅꯣꯏ ꯔꯣꯡꯃꯩꯒꯤ ꯋꯦꯗꯤꯡꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯛꯑꯣ ꯅꯣꯏ
เจียนบราอค่อยสิเจียนเลยเจียนมาสุใหญ่อดูก็ลุฮงบ่มาตะมะดีเจ้านะ engage ตอรูก็ก็มวยอดูมาเนี่ยลุฮงในบ่ก็อดูก็อค่อยอันนั้นบ่น่ะเจียนบ่งากกันนี่โอ้ย มั เน เจนมากตัวนี้ ประชาไปบ่สิงให้บ่ตาเลยก็ครับมวยน่ะงำแล้วก็ดีเจ้านะฮงบ่ ห้องบ่สวยจ้ะ อดูมาตอเวบ่ก็ก็มวยน่ะแกให้ตาเลยเจ้านะฮงก็นะมวยอีงำบ่ดอดูมาตออันนั้นบ่น่ะดีเจ้านะฮงบ่งำเด้บ่ก็ที่เจียนแล้วก็เป่าให้ดอกประเสริฐแล้วก็สมัยตลอดก็삼진 빙각 때 또왜 보고 이반이 쇼 두마이 또왜 보고 삼진 번에 보고 ดูมาเตอก็กุไม่จันวารีแล้วก็ 어 เมาแล้วคัดป้ายน่ะเดี๋ยวมาเลยนี่ methang nung parsi ramesh singh na hai bako full support bro na hai bako thank you aduga sophia kamai na hai bako sumai ni pirai ko love ria ko thank you aduga mathang ga sina sangai maring mai hai bako dangjam chicken to first ko masala nun le mix surai sai to tu gai ba he tu gai he man he ni thank you mathang ko to hai kum sujao mai gai hai kum sujao pan te do tare mathang parsi gon mai bem kabui ni hai bako na pui to je na sulo do na hai bako tungku hakti de je thak na ken sulo pan de sukin sulo bam de tungku hakti de athang ga sina thokchom rohit na hai bako noi yum na lake ya bro ai imphal de gi ni ai gi su blog se ne lai na hai bako thank you ka su kai de chin naw me adum la o adum pun se ko ke su kai de ko adum la o theng na se chin naw me ko doi ta re mathang mu par se samsan lai me yum na hai bako rashi yaw dre na hai bako ke rashi yaw dre ข้างเดียวชัว thank you ke su kai de chin naw me ko daina eke na hai bako jinjing gi leifam amadi nangi nupi lei mapam su haibiramo na hai bako ai gi leifam na jinaw me ala sang khong de gi nangi na ไอ้กี่ปั๊มนะยูเรมบัมเด็ก aduga anu tuwe nungsi na hai bako yen mapum kram kan upload tawrok to ino ngai bada ware na hai bako ngahan upload tawkre ko sinaw me ko adu tare amamu pa se gai mai ka mai na hai bako akai rong mai hai pronunciation sa than mai na sa lawo tai mai nun khau samlo ni puni nang tong viewers rong mai ramang mai kai na nai lai ni mai o la da thai ni mai pai na nai ka ni ru ko rong mai o ma na hai se sinaw myang ko aina akhoi rong mai ron da si kawi sumai kawi si sumai kawi hai se asigi oidoi ne mako hai di pronunciation do suma kha sieng na hai o hai ne mako sinaw myang ko hoi chume sinaw myang pronunciation je dumai sieng na hai ga dabni ko aina soiba leiram ba yare bako sinaw myang ko adubu paina rong mai hai manu mai sana hai ngai le na thaga chari thongku hakki de gai mai ka mai aina pronunciation do soiba sieng da ba oiram su yare bako adu aina lan ba gini sinaw myang adu de mathang mo par si neha parwin na hai bako brother ga sister ga mukbang tawro kan di amta mathanda imado mathanda chak cha bro ya ma hai bako hai ne บ้านนี่นะบางตัวมาทำจะดูมาทันแต่ดูจ้าเลยก็มาหน้าหานะดูพิเศษก็คือบ้านนี่มุกบางตัวจริงไงแต่ก็มาหานะพิเศษเลยดูกับบ้านนี่คนมุกบางตัวเนี่ยดูตาดีมุกป่าเสียไอดี pure vegetable ni any manipur gi muk bang channel la sa badadi adum yang je du bu I can what the life thing I mean killing animal it's so painful for me na hai bako man hai sis ma hai re bako hoi adu ibani di kaino gum sanga gum sa re bako chin isi na hai si marom na ti chumi bako thank you isi bako adu mathang che doliu ka mai full support na hai bako thank you doliu ka mai adu di mathang sina Bizita Kuman hai bako love react pia thank you asi Sonia Thoksom ju love react pia thank you Guimai Remai su love react ni thank you Lanpui Kamai su love react ni thank you so much miyam bo hai ngai le thagachari kame miyam pab da ingak sam tek to re ngamdre sina miyam adoi tari sina miyam video se swai matang loi silasi comment se hawri loi bo pare 120 ki comment se adubu ngasi di ke hai tare as comment mi am pam ni wa re ai se sakulam na yandre sinnaw miyam ki comment loi mak pathok kre ngasi di ko adoi tari sinnaw miyam next ki video da muk thengner si ngasi gi oina di sinnaw miyam ngasi gi oina di sinnaw miyam kaina ya thang ni jari sinnaw miyam da mathang ki video da muk thengner si ngasi gi oina di bye bye